Arambai News Guwahati da Mithelongi Pau Tabiriba Singbu Yan Hanba Muktada Chingangbam Suzitrani na Kurumjari. Huzinga Sigi Samlapa Mariba Pau Sing Lobirase. Assam Lengakna State Sigi School Sing da Class 5 amadi 6 Kyoina Jahigi Examination Pangtok Lagani Lautokre. Paumi Sing the Wanga Laduna, State Sigi Education Minister Dr. Ranos Beguna Haikivada Handaktagi examination da pass Tobangam the Mahirosing Matangi class da Hanana automatic promotion Piramba adu Leplagani Lautokre. Lebagasigi Union Home Minister Amit Sahagi Numid Humnigi Awang Nongpok Kongcherasida Hayeng Habdi October Nipanda Awang Nongpoki State Singi Directors of Police ka Unaragani. Hayengi Mipamasida Narcotic Control Board ki DG Satyanarayan Pradhansu Sarukyakane. Mipamasida Maruina Drug Control ki Matangda Kanagane. Manipuri Chanura Khorzailu Manipuri Women Writers Forum Kasarna Sinduna Lakliva October Mapan Nomaizing Numita Manipuri Saying Numit Kamari Lenana Manipuri Sayingi Maramda Kanainava Amadi Saying Saidinavagi Thorum Ama Lakipur Junior College Puler Tolda Pangthok Lagani Haire. Ngase Rimski Department of Respiratory Medicine gi bronchoscopy cum abuse suite Sangakre. Sangariba machine singasi rims ta hapchinaba yamnamakana hotnaduna lakhibani maramdi covid na naruraba anaba sing sor honbada mayuk naramba kudung chadaba sing kokhanbada masina chauna mateng oiragani haina thoromgam mari linana rimski director professor A Santana phongdorakhi. Hadak Pangthokiba Assembly Mikhalda Tadubi Kendrada Independent Mirep Oikiba Mioi Amagi Sumangda Kamduna Thamba Scorpio Ama Amadi Gypsy Ama Punna Gari Ani Sakhangdaba Singna Mai Thadoklamle Hairi. Gari Asigi Mapu T Robert Ki Apokpa Tailu Maram Hozik Tapho Naga Village Asigi Chief Oinasu Lairibane. Nagalamrom da ngarang numidang Segaro Takhilamam Lekai de Leiba Hanagi Minister Dr. K.H. Lokengi Yumgi Thongal da Sakti Lerba Bom Ama Pokhayan Lamre. Gari Macha Thongduna Lakpa Mioi Anina Bomadu Pokhai Halambani Havasi CCTV footage Tagi Uki. Laibuk Pavadagi Asoka Pandi Yaukide, Adumoinamak Thongalgi Wal Yumgi Glass Amadi Jinga Loinana Gari Karasu Akayatoi Toki. Todosigi Mayokta Pamasigi Miamna Ngasi Wakat Mipam Pamkre. Nagalengi Makok Chungda Laiba Hazi Ali College ki researcher Khutpu Amana Nagalengi Dikhu Turel Dagi Mukangagi Anoba species makal ama puthokre. Anoba makhalasisbu Petia dikuyensis haina ming thole. Panbayai Brahmaputra Turel da Itilaba Turel Dikhu Turel Kaktada Hariba Anoba Makhalgi Nga Asi Pangi Haire. Malemda Durga Puja gi matamda Imagi mitamda State Lengakna State Salutation Habadi Rashtriya Salami Katpa Durga Puja si Agartala Sanak Konung Kaktada Uwa Fangle. Royal Tripura Madi Indian Union gi Marakta Ingisingamga Chamapan Nipumapan da merger agreement Tongnakiba Dugi Matungina Sanak Konungi Puja Sigi Thaudang Pumba State na Lauduna Lakle. Puja Sigi Sebayatna District Magistrate ni Yamnamak Ningayoina Habdi Konungi Durga Irat Pasida Ima Durga Makut Taragi Mahutta Makut Anikaktamak Pali. Maramdi Noma Maharani na Ima Durgagi Makut Tara Panbadu Ubada Ki Kibadagi Makut Nipandi Lotsinduna Thami Hairi. Durga Puja Lorba Matung Murti Singasi Konung Manungi Raj under the Thami Adudagi Dolayamada Puthoroklaga Isingda Thadagadabani. Durga Imana Siriba Likon Namak Asengba Sanagini Royal Treasury Dagi Jahi Kudingi Durga Pujagi Damak Numit Tarani gi Oina Sanagi Likon Singasi Puthorokpani so Haire. Karnataka Lengakna online cab servicing Havadi Ola Uber Rapido auto servicing illegal ni haina state asida ban tawkre. Passenger sing dagi kilometer ani phawba sang daba lambigi oinasu yamdrabda lupa chama charge tawi. Adu chanabi matungina de hek thogot padagi hongna Havadi ahan bagi oina kilometer ani gi da
ऑटो ड्राइवर सिंगना लुपा कुंथ्रा लेंगदबिदा चार्ज तौगदबनी अदुगी मतुंगदा मु किलोमीटर खुदिंगी लुपा तरामंगा चार्ज तौगदबनी हाइबसु लैरिबने बीजेपी ना दिल्ली की सोशल वेलफेयर मिनिस्टर राजेंद्र पाल गौतमबु फाननबगी डिमांड तौख्रे ngarang न्यू दिल्ली दा पांगथोखिबा थोरम अमदा हिंदू लिसिंग कया बुद्ध धर्म दा चंगहनखिबा थौदोक अमदा मिनिस्टर असि याउखि हाइरि थोरम असिदा सरुक यादुना गौतमना हिंदू अमदी बुद्धिस्ट सिंगी मरक्ता धर्मगी खेनबा अमदी येंगथिनबा हेंगत हनबगी होटनाखिसु हाइरि हिंदू लाइसिंगी मायोक्ता माकना ngang wangang adu yamnamak yetnaningai oi chakhotlaba khunai amana lawsinba ngamloi hairakli Line of actual control habadi LAC da hauzigoriba phimasi positive step ama oijarabasu mahusagi phibam adudadi hanjindri haina India gi Ministry of External Affairs na ngasi pawmising da phongdorakre panbayai chahi animuk khut thoknaba yaungna China amadi India gi marakta muknaduna leirabagi matung mamang cheyolda India amadi China na makoi gi de facto border gi paringda leiba friction point tagi lanmi sing handokna kibane Nobel Peace Prize English ani kunithoi Human Rights Advocate Belarus tagi Ales Bialyatsky Russian Human Rights Loop Memorial amadi Ukrainian Human Rights Loop Center for Civil Liberties da punna pikre Awadi ahumasi yumlonariba amadi khut thoknariba lebak singdagi pikhiba maramna Russia amadi Ukraine anigi marakta chathariba lana sida mayek sengna paujel amadi piri Hariba Nobel laureate sing asi makoi gi lebak singda civil society gi mihudoriba ngaktane makoi sing asina chahi kaya sakti gi mayokta ngangbagi hak loinana nagrik singi fundamental rights ngak senbagi matangda promote togduna laklibane war crime human rights khongoinaba amadi power bo lanasnabagi thongsing malemda utnabagi ngamjaba thakta hotnaduna lakpata natana makhoi punna santi amadi democracy gi damak civil society habisi kayamuk yamna maru oibage habadu makhoina utuna lakle UN da handakta China gi Xinjiang da Uyghur Muslim singi mathakta ot naiba kya chathabagi damak China gi mayokta bot thadanabada India yaugidrabagi matung India gi fireb asi akhanaba leibakta akhanaba resolution lawna karimata kanaba purakloi haiba India gi hanagi logduna lakpa fireb adugi paringdani haina Delhi na sengdokre panbayai ethnic Uyghur Muslim singa China Istanbul amadi Turkey na chingbalebak singda China gi mayokta protest tauki Nakalamarom da UN rights body na Uyghur Muslim singi mathakta China na chathariba thong singa sigi matangda khanasi yetnasi haibasu yarakhidre Aroibada ngasi tentakpa maroiba pau khara Durga Puja gi manungda Guwahati khaktada lupa crore 13 lakh marphugi oigedaba yu yonki hairi Saptami amadi dasmi nimit ani asi state asida dry day ni haina lengakna lauthok chakrabasu pujagi topa nimit humni adudadi yu angakpa phangna yonki haire Assam dagi haurakhiba Sujoi Lal Thausemna CRPF ki anuba DG gi charge puragane Thausem Inglisingam chamapan marfunipan batch ki IPS officer ni Madhya Pradesh kadarni Mahak Assam gi Dima Hasao district tagi haurakpane Lengakna miyam gi damak kari tawkrabage haina hangbagi mathakta aina ngamba karam karigumba khara leibak ki damak tawramge haibagi wakhlon leibasu mathau tai haina CM Birena phongdokre Laitonjam Manidhan Ibemhal Trust Malikipur na sinduna hayeng thangja numit metric parikya da ahenba mark subject ani habade mathematics amadi Manipuri da phanglakhiba Lakipur subdivision gi mahairoi 13 da Laitonjam Manidhan Ibemhal Mana Phuletol multipurpose community hall da piduna ikai khumna pa utlagani CBI na handakta chahi ani ahum gi mamangda Delhi da Nagaland gi air hostess Rosie Sangma gi angukpa misi adugi damak Gurugram hospital gi mathakta maral sirakre Gurugram hospital na chekshindabadagi air hostess asi leikhidabani hairi Lagliba November thadagi horaga Akash air na makhoigi flight singda yumyoksa maroina
hui amadi hogdongsing pubagi ayaba piragani hairi. Uttarakhand gi avalanche ta leikidabagi masing hojik phawda punna 18 yaukre kaya amasu thiba phangdana leiri. Makhoi gi manungdagi Guwahati gi Rajgarhdagi nupi macha amasu yauribani. Uttar Kasi da ngasisu thihumagi thabak leptana chathari. Lucknow gi phut chamaga kuntrataruk wangba Durga Puja pandal na malemgi khwaidagi wangba pandal loina Guinness Book of World Records ta challagani. Field training the exercise chatharingai T90 tank ki barrel pokharakpadagi JCO ama yauna yamdrabada Indian Army personnel ani laikhidre. Thodo singarang Uttar Pradesh ki Jhansi ki manak nakna Bobina cantonment ta thokibani. Kolkata da chahi chamaga marfutara suraba puja amagi mitam singh Vijayadashmi numitta pollution hantha hannabagi pandamda khusemgi pukhi amada thadakre. South Kolkata gi Bonedi Barisna Durga Murti Singasi Hugli Natraga Ising Chen Mafam Singda Thadaduna Lakibane. UGC na undergraduate amadi postgraduate level da cyber security data protection gi matang da tongan ba coursing nauna launch taukre. FIFA World Cup da performance pigadaba ahanba Indian actor Bollywood ki Nora Fatehina oiragani. Indiana Malayamda chini khwaidigi yamna puthokpa amadi chaba leibak oiri. Pakistan occupied Kashmir POK da chatpa matamda US envoy na lamdamasibu Azad Kashmir haina kaukibadagi jayet nabakaya thorakre. WHO na hujik phawbada Zambia da Indiana saba cough syrup thaklubadagi angangsing leikidabagi thododugi matangda causal link hujik phawba piraktri hairi. Kabul da laiba Afghan Interior Ministry gi manak nakna masjid amada pokhaibadagi yamdrabada miyoi mari laikhidre. Lagliba ASEAN Summit ta Myanmar gi junta leader yaubagi ayaba piroi lauthokre. Taliban Afghanistan da Pakistan gi currency snaba ban tawkre. Pakistan gi Prime Minister Shehbaz Sharif na hanagi libagasi gi Prime Minister Imran Khan bo namthak tawba amadi khwaidagi oidabangangba mishakni haikre. Argentina gi superstar Lionel Messi na Qatar da sanagadoriba World Cup English ni kunithoyasina mahaki aroibani hairi. Japan gi Prime Minister Kishida Machanupa gi appointment ki wahodagi khonti michai tabat takre. Thagi tolop ki matangda hokiba chahi chama supna taruki manungda ahan boina strike chathabagi matangda warep launanabagi damak UK gi nursing vote tawragani. Indonesia gi stadium da nationabadagi miyoi kya laikhidabagi thododugi matangda criminal charge mayoknariba miyoi taruki manungda police amati match organizer sing yauri. Russian cosmonaut ama puba SpaceX capsule International Space Station ISS ka ngarang dok tawkre. US President Joe Biden na ingisingonga jamapan humpuni thoigi Cuban Missile Crisis adugi matung ngasidi khwaidagi awangba thakta nuclear land thokpa yabagi awaba malemna mayoknari haikre. US na Mr. Putin bu lan asidagi puthoroknaba kanna hotnari hainasu Biden na makha takhi. California da Indian origin imungi miyoi mari kidnap tawduna hatkiba adugi thododugi matangda chingnaba miyoi ama phare hairi. Amadi malemgi khwaidagi ahaloraba hui Pebbles US ta masagi chahi kunithoi subada laikhidre. Ngasi gani Arambai News Guwahati da mitilongi pau satok chaba matang solution jabaga loinana tabiriba singbo amkaso hanna kurumjare.